ngasi maruoiba pau khradang miyam da paudamjari Thamnapokpi khulda Kuki Militant singna nongmai round kunthra rom kapsin duna tangkak ani thokna Landarkkhre Imphal East District Lamlai Kendra gi Yaingan Pokpi Police Station gi manung channa leiriba Thamnapokpi meitei khulda Kuki Militant singna nongmai kapsin duna Landarkkhre hairi nongmai kapsilakpagi thaudo ado ngarang numidang pung 12 makhai rom tarakpa adoida Thamnapokpi maning thangbada leiriba miyamna uyok sing haina khangnaba Kuki singna dominate tawduna leiriba sing asidagi nongmai kapsilakhibani Khunja kharadagi phangba paugi matung inadi ngarang numidang ikhang khangaudana Kuki Militant singna ahanbada nongmai round kunthra rom uyok singdagi Thamnapokpi khul tamna kaptharakhi madugi matung minute 5 rom lepluraba matung nongmai round kunthra rom kaptharakhi maduda Thamnapokpi Santi Khongbal Saubungkhok Khunau Saubungkhok Khunjau Sana Sabi hariba meitei khul sing ase ahing ningthil animakta ngak senanabagi thabak chathariba CDO mobile team gi kangmuna khudakta Kuki Militant sing gi maikaida handuna nongmai kapki masigi matungda makhatana Kuki Militant singna nongmai kaptharakidre hairi makhatana khunja singna phongdorakpagi matung ina Thamnapokpi gi maning thangba sarukta laiba uyok sing haina khangnariba Kuki Militant singna langoi sanduna layam famasida manipur laingaki maikaidagi athuba matamda combing operation chathabiduna Kuki Militant sing takthokpiu mafam aduda laiba bunker sing thugai madu natrabadi ngahak laitna mafam asidagi nongmai amadi bomb top meitei khul singda kapsinduna makhatana Landarkkhre hairi